नेसोगे थौमी सिंगा यूनियन होम मिनिस्टर अमित शाह गा उनखरे मणिपुर की स्टेक होल्डर सिंगा अमुक हन्ना उनखिगदौरी मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड थौबल डिवीजन की मखादा नौन साबा लोयरबा वांगजिंग सब डिवीजन की ऑफिस संगाख्रे अमदी मिनिस्टर कराम सामना लंगथबाल केंद्र की अकोइबदा साइकिल थौदुना मियामदा पाउजेल पीख्रे महेरोई तरागनिथोइदा साइकिल यंथोख्रे Krumzari Times of Manipur की नुंगथिल पाउ मियंग ताबिरिबा पुनमकपो अरुणबला तराम नोकचरी हौजिक फाउबी मरुइबा पाउसिंग मियामदा संदोकना पिजरी ngarangdagi houduna Union Home Minister Amit Shah na CA bill gi matangda khananaba awang nongpok state taruki stakeholder sing unabagi saruk ama oina ngasi neso gi thomi singa unagadori neso ga unadringai mamangda Arunachal Pradesh stakeholder sing unari ayuk pung tara taba matamda neso gi thomi singa unagani haina tawramba adu numit yungba matung pung ama taba matamda Union Minister ga unanaba changki Meghalaya gi mihut kangbusu Home Minister ga unanaba gi damak ngaiduna leiri hiramasiga mari leinana neso gi General Secretary su oriba MSU gi advisor Sinam Prakashna ekhoi Delhi da leiriba paumi ga unaba amada awang nungpok state singi stakeholder singa unanaba korokpada Manipur yaudriba karigino haina hangke aduga neso gi oinadi CAB chatnaba yaroi haiba firep asidagi ohongba leiroi haike ngasi New Delhi gi SP Mark ta leiba Assam House da neso gi thomi singa Union Home Minister Amit Shah ga unaruraga tholakpada Sinam Prakashna ILP chatnaba state singda CAB chatnaroi haiba close ama yauri haina Union Home Minister Amit Shah na thajaba yaba wafam thamlaki maruoina Assam ga Manipur ga gi khannaba matamda Assam gi su Assam Accord ki matung ina makhoi gi land protection right leijai lemhori basi Manipur khaktam mahaure Manipur gi stakeholders sing kauruktabagi maram hangbada Amit Shah na Manipur gi na ihan hana unakre haina fongdorakhe adubu kokomidi atopa issue gi unabani haina Prakashna fongdoklami hairi adubu Home Minister na pakhum oina makha na Manipur gi stakeholders sing mayam amuk hanna unakhigani haiba wafam sing thamlaki haiki that 2016 the bill se puthorba adudagi koi strongly object tawla apni oppose tawla apni ojikse dum tawi aduga nesoge nadi dum bill se sanabi ala wafon se strongly thamami hemant vishwas coordinate tawiduna haise northeast state singi tungan tungan mase tungan tungan mai manadabni na tungan tungan deal tawdadi yaroi haibagi statement thame adu khoine sonadi madu yaroi northeast se matoina madu maina deal tawgadabni haiba state taru invite tawaga Manipur kari invite tawituno na hangba matamda mana Mani mangani mamangda Manipur ni hana unagre hai kana unagre kamai to uno hang konsta unagre hai de gogo mi ga unabadra na ha na au na adi different matter ni adi moi gi kanu gi dan CAB gi matang da nate adi CAB matang de no invite to ke wa ya na hai moi di adu zu unagre wai sana ga hai gi view du ni thami se adu tawde na na unade an khalam ni koi invite to ga gi invite to kani ha gi wa kham thame adu aina di maina moida tawtabadugi matangda moida di phajana di aina hajaro Panbayai ngarang ayuki pung mapan taba matamdagi Union Home Minister Amit Shah na CAB gi matangda khananaba North East State Turkey stakeholder sing unaba haurakpani Tripura gi Chief Minister yauna civil societies political party amasung student organization sing unaki Mizoram gi oina state adugi Chief Minister yaudrabasu law minister yauna civil society singa unaki Assam gi Mahairoi Luf ama oiriba All Assam Student Union ASU gi December gi tang ahumda amuk unagadori December ahumda unagadori ba asida ASU amasung Nagaland gi stakeholder singni Manipur State Power Distribution Company Limited Thawal Division gi makhada Wangjing Subdivision gi office amang asi haunabi matung inna Lamding Higher Secondary School manaki Kalimai Complex mayada hangdokre ngasi gi anoba office hangabagi thorom aduda MSPDCL Electrical Circle 2 gi General Manager B Ibomsa Sharma Thawal gi Deputy General Manager Y Chauba Kaksing gi DGM M Rabi None gi DGM
MD Riaz Udil, Thauban gi Deputy Manager MD Nasimuddin, Deputy Manager Commercial RK Robert amadi Supervisor A Milanna Athoiba Lengbirak pasing oina sarugyaki Office adu sangaraduna General Manager B Ibomcha Sarmana hai MSPDCL Thauban Division asina koliba mafam sing asi pak saubana maram oiraga consumer shingi awaba khudong chadaba kayagi wakasing matam chana thabakta onthokpa ngamde asigumba miyamgi awaba si kharadang hantananaba ngamnanaba Wangjing subdivision asi nauna hangdokpani nauna hangdokliba subdivision asida Wangjing Lamding Sangayumphom Tentha Uyal Wangbal Hairok Kairembikok Salungphom Khongjom Tekcham Sapam Samram Langathel Funrei Papal na chingbagi apunba consumer lising kun heli subdivision asina koliba mafam sing asigi consumer sing na mayok nariba awaba khudong chadaba sing miyamda wakatpiba yagani Aikoi masel tathok tasin taunaraga hena fagana naba honaminasi haiki awabasi akoigi vending station da research toba complaint toba mai yadaba kotaba nungai ne bita akoigi Wangjing Lamding Sangayupam Tentha Uyal Wangbal Hairok Kaiden Bikok Salungphom Khongjom Tekcham Sapam Langatin Pundrei Papan Samram da lebir praja sing nungai ne dokta high subdivision se akoina hangdu English ingani taraga tarettage hona India gi Prime Minister Narendra Modi na haudokiba cyclone gi matung inna cabin PD Minister Karam Syamna November 13 dagi horakiba Thursday khudingi cycle thawgi chahi ani surpa kumon thoram ama oina langthabal kendra koibada cycle thawduna miyamda paujel kaya sandokre kumon thoram asiga mari lainana Lilong High Secondary School gi mahairoi taraga ni thoida cycle su yanthoke thoram aduga mari lainana minister na fongdorakpada hafta amada nongma cycle thawduna Thabak Chatliba asina India gi mifung khudim agna tawraklabadi thau sizinabagi chang hanthagani pollution gi sang hanthagani amadi haksang su fagat hangani afawa thabak ama tawbada ikai ningai leite amaromda ngasigi khongchat asina kendra asigi akoibagi lambi thongi fibam su khangbangam le sembada chithauri ba mafam sing asi handaki tam asina loidringai da soidana semgani haiki amaromda school fagat hansi mission gi makhada semgatliba Lilong Higher Secondary School asigi chang naina school karakpa satra singda ngasigi cycle sing asi yanthokliba asi makhoi bu pukning thogatpa utpani cycle thoduna school karaktuna miyamda cycle thobuna piba kanaba sing adu paujel oina sandoktuna malem asi afaba lambi da purakna naba honabada miyam punna saruk yaminasi haiki Manipur da uji naharul mayam cycle thore Honorable Prime Minister na cycle thoba dokra matung da di MP mayam ama uji Bharat ki parliament da cycle thoraga sangai minister cycle thore even adugi manung da akoi su cycle thawagi damakda edi Bharat pumada dum edi khangaba ayamba singna khangaba aduna akoi matam supada afaba haibo potsigi tambada ikai balai gumse akoi tamse afaba bu khallaba afaba thababu tawraba nang afaba soidna oigane adu oinana bu wakalon pigi haibagi damakda pisa mai ama sangna ngasi presentation ji tawni aduna noisu nongde afaba ero aibaki thabo taro miyam gi aifunaba khalo District Administration Ziribam Amadi Labor Department Government of Manipur ga khusamnana sinduna ngasidagi numitare nichupna chathagadaba pension week Ziribam gi DC Conference Hall da haudokre thoromasika Labor Department gi Inspector K Tiken Singh Jiribam DC Mayanglangbam Rajkumar amadi ADC Jiribam N Bangkimsu sarugya ke thoromasika mari lenana Mayanglangbam Rajkumar na miyam da pension haibasi karino amadi Government of India gi tongan ba pension scheme singi matang da ningthina khanghana bagi pandam da ngasigi asigumba thoromasi pangthokpani ahal oiraklaba thabak suba ngamdaba matamda pension asina chawna mateng pangadoribani India government ki makhada pension scheme ani lai madudi National Pension Scheme for Traders and Employment amadi Pradhan Mantri Shram Yogi Mandhan PMSYM haiba scheme ani asini hariba scheme sing asi miyamna pambiragadi Common Service Center CSC dal chatuna mari lainaba document sing pishinduna scheme asigi kanaba lobiu haike celebration of pension week 30th November to 6th December for Saturday program PMSYM है Pradhan Mantri Shram Yogi Mandhan picture chawgira ai sum jingjabada isada su apply tawjabada kona wahai balite adum yamna lai yamna sakini ajiktak lai ajiktak chakini si adum ongsan
lamtamasida khundaminuriba phurupsing amatta oina punsinduna nungsi sanaba khunai ama khumang sauksinba lamdam ama semkatnabagi pandamda ngasi Imphal West Ya School da laiba Manipur Dramatic Union gi holda Communist Party of India Manipur State na sinduna humdrani thoi suba chingtam gi apunba mifam ama ngasi pangthokre mifam aduda sarugyakiba CPI gi National Executive Member Dr. M Narana haukiba Englising amaga chamapan nimfuga tareta furup kaya gi luchingba kayana sarugyaduna November kuntra da jananeta irabotna luchingduna pangthokiba mifam adumakna matamaduda manipurgi apunbagi saktam sagalakpada mai pakibani ngasi su manipurgi thodok wathok kayana khwang koisilaktuna manipur kaikiba yana leraba matam asida nahonana ching amasung tampunsinduna karamna manipur kalhousigi haibagi pandamda mifam asi pangthokpani haiba yauna wafam kayamasu fongdoki pawgi merthan atenba break amatang lojari Hello. Hello. Pakhong ama chalake. Chalu ne. Chahi amagi plan tauge haradi. Phau pambi thabiyo. Okay. Chahi taragi plan tauge haradi. Pambi thabiyo. Chahi jamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum changne na coaching tohonba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Last pakhong. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730 999 192. Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600 944 5522. break matungda makhataba pau bizari malem gi leibak manga Brazil Russia China India amadi South Africa VRCIS leibak ta leiriba class 1 dagina 12 fau gi mahiroi singi oiba online mathematics competition Manipur gi ahanba school oina Bisnupur district ki classified leiba Mothers Pride Academy da pangthokre ngasi pung ama chupna pangthokiba online exam asida school asigi oina nongmada ship ni fan thokna khaidoktuna sif amada
Mahairoi Taragani Thoina competition asida Sarugyari Mother's Pride Academy co-founder Konjengbom Devendrona Thorunga Mari Lainana Fongdokibda BRCIS Laibakta Lairiba Mahairoi Singi Marakta Cultural Education System Mathematics Amadi Nungchi Sanana Lainana Bagi Pandamda November Tarag Humdoidagi Hauraga December Tarahumdoi Fauba competition asi Pangtokpani Nakalam Romda School Asida Education in the 21st century Haiba Hiramda Nonggi Oiba Ahumlak Suba Education Conference Amasu School Asigi Principal K. Basantana Chair Lauduna Pangtokhi. All Loktak Lake Areas Fishermen Union Manipur Alafumna Loktak Meaida Loktak Inland Waterway Project Ama Lakpasi Yamna Live Activity Haina Alafungi Secretary O Rajena Manipur Press Club Ta Pangthokpa Paugi Mifam Amada Fongdokre Mahakna Makha Taraduna Sel Tanba Yananaba Loktak Development Authority na Loktak Pukanana Bahona Gadra Haraga Asigumba Project Pakatuna Part Asimangana Bahona Rapasi Anti-Social Animal Ni Haibada Haiman Bathokloi Loktak Ecosystem Environment Biodiversity Asimangana Bahona Rakpa Machaksing Asi Miyam na Yabasung Ngamloi Amaromda Guwahati High Court na Loktak Pata Anu Basakot Torang Kaya Paikalak Pataraga di Court ke Ayaba Yaudabadi Yaroi Haina August ki Tang Tareta Raita Krabani Adubu Atingba Laina LDNA Aningba Adu Fangna Bahona Bada Loktak Bumang na Bahona Rapasi Akan Mamongda Yaning di Haiki Ministry nasu makhoi tongan project kaya sel tanba yana bagi deba adugumba project singa se sarak pai base akhoi gi lejari ba Loktak ki magi unique history magi lejari ba environmental da magi lejari biodiversity da magi ecosystem da pura destroy to roko ba adugumba khal gi pora mo oiba Loktak development authority ai base Loktak pu develop to go ba shape to go ba hari ba Loktak ke depel to ri praja singa se Loktak ka sago na sangko sa ka do Sagat pagi mau tu aku mang nama hona pun lagi displacement tu nama hona apa aku juga mayu makai mai thagi bese pitri bila sana apa aduh gua mathabak kaya tau ba aduh gua sangsara mau oibna mau je anti social animal ni hai bese praja sing mau laura kalda makhona to ko duri bathabak asiju asagi Loktak ki magi environment magi ecosystem thugai ra ko do ba aduh maram oibna ai koina makhoi project se janing de hai na condemn to Thangmaiban Tarungda Laiba Rongmai Naga Baptist Association Center Search Imphal Gi Youth Department Asinduna Observing the Season of Love and Giving Haiba Thimda Nonggi Oiba Blood Donation Camp Cum Awareness Program ama ngasi Rimski Blood Bank ta pangthokre thoromaduda Youth Department gi thomi kun henbana sarukya Camp aduga mari lainana RNBACCI gi Youth Pastor Gaiputun Malang Maina Lamdamasida Kunda Mineriba Furup Kuding Makpo Nungsiba Utpa Oina Ngasi Camp Asi Pangthokpani Loinana Christmas ki Matamsu Lakpana Mapumana Miyoiba Kuding Maki Mafamda Utpiramba Minungsi Adu Utpani Ngasi Katliba Iasina Kanagumba Igi Mathok Tarakpa Miyoi Amagi Punsi Kangadoribani Haiki Pi Thokpa Habiside Ekoi reflecting the love of God Haibine Aduge Haibugumna Christmas Haibiside Pitokpa Haibina there is joy in giving Asise Ekoi Ishorna Bible that Haib Akoina Tak people do Ekoina Ekoi Youth Department Ngasi Dum Pangthokpani Bisnupur District ki Manung Chanba Tobulda Khul Asigi Mamang Laikaida Laiba Thoksom Ongbi Sangita Devina Ahal Oiraba Oirabi Singbu Ningtham Thana Lakpada Ngamjaba Khudol Tambaki Thoram Ama Ngasi Tobul Mayai Mandopta Pangthokre Thoram Aduda Social Worker NG Sobana Devi Anulgi Bisnupur ki President L Pramod Tobul Gram Panchayat Ward number 2 gi member TS Zibon Singh Tobul gi Khwaidagi Ahal Oiraba SS Samu Singh Nupi da Khwaidagi Ahal Oiraba Y Saubihal Devi Amadi Thoksom Sangitana Athoiba Mithunglen Singh Oina Sarugyaki Thorom Aduga Mari Lainana TS Sangitana Ningtham Thana Lakpada Ahal Oiraba Pangal Soktaraba Solaba Miyoi Singda Ngamjaba Khudol Piduna Makhoigi Pukning Thogatpaga Loinana Minungsi Utpo Oina Ngasigi Thorom asi Pangthokpani Lakliba Sahi Singh Asida Ahal Oiraba Oirabi Singh Asida Hena Khudol Piba Amadi Mateng Pangba Ngamjage Haike Thorom Aduda Ahal Oiraba Miyoi Taraga Tareta Ngamjaba Khudol Singh Tamke Tamjariba Jamlaba Kudonas Jam Layden I told Dinati the way a hunting Jida Aina Jam Nuxina in Tamjangak Pasida I had later but I give an Amtagi Matang Jaudana Pigeoning Bateki Aina a hunting the Matang Taujabani Adubu the Chitahopa Aina Taujaning but Jam Chitabadile Howie the way Ngamdre Matangi Yaxiarda Nasi Tauriba Sidegi Hena Sound the Tobangamba it's on
ꯄꯤꯅꯕꯤꯕꯁꯨ ꯑꯣꯏꯁꯅꯨ Kairang Khumidok Amadi Khabai Suigi Apunba Anti Drug Committee gi Thomi Sengna Ngarang Nungtil Pung Ama Tarapa Aduwaida Drug Sizinaba Nahamari Drug Konana Chingya Laikai Degi Fagat Pangamkre Makoi Bu Wahang Pahang Taubda Drug Adu Chingya Lambida Mioi Amadegi Laibani Adubu Drug Yoliba Mioi Adugi Mamingde Kanglamde Tungda Committee gi Secretary na Makoi gi Ahal Laman Kauduna Ahal Laman Singda Kusinake Loinana Makoi degi Fagalakpa Polam Sing Adu Komidok Bazarda Mai Thaduna Manghanke Amadi Lamdam Asidagi Mayai Kaba Drug ki Polam Sing Asi Maru Pangna Mutan Naba Honabada Mipum Kudingmakna Mateng Pangbiu Haina Miyang Pukning Sing Silakli Yamna Laibak Masa Tadaba Thawung Ama Oina Tera Khongsangbi Mamang Laikai da Laiba Chanambam Bindurgi Tera Khongsangbi Maning Laukolda Paiduna Thamba Lau Sangam Ahungi Paubai Sakhang Daba Singna Mai Thadok Lamle Thogdok Asi Ngarang Numidang Pung Taruklom Taba Matamda Thokibani Thogdok Asigi Pau Fangadagi Moirang Fire Service ki Kangbuna Mafam Aduda Laki Adubu Fire Tender Adu Thogjinba Yadabadagi Tractor na Ising Tanki Pushinduna Mai Adu Muthatki Panba Yabadi Lau Adu Mingondagi Lausan Lauraga Uba Launi Hairi. Paugi Marthan attend break Amatanga Lojari. Good afternoon, ma'am. Hi. Wedding sets krayenge. Sure, ma'am. Sige sesi anu yorok ni ma'am. Imbi. Je. Sisam phazadro. Sisam phazadro je. Yam aliens ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Hai, adi si torsia. Bhaiya je, selfie torsi. Se booking torsin jar. Yang ware. Soktabanu loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance habadi electrolytes amadi energy. Rebalance. Anau amadi nungai pa. Government ki thaba ma soina phangba yargani. ICS coaching center na 100% job phangnaba gi damakta guarantee pidun lagli. India ki oina sarkar ki thaba khwaidagi masing ena phangaleba ICS coaching center Imphal da sohanagan. ICS ki thoidoba officer singdi course amakhak ki preparation tobiraga tongan ba department singi haibadi banking, railway, post office, home, teaching, defense, court haibu singa sida thaba line phangalagani. ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve to bangamale. Imphal da laiba ICS coaching center da boarding ki khudong chawju thamjari. For details please contact ICS coaching center Imphal Kasamthong Hodam Lairak. Miyam da sengdok chaba aihak lamjingba group ki marketing section da executive ama oina thabak tawzaram bani aihak na isagi oizaba kharagi yengduna lamjingba group ki human resource department ta leiba mi saduna group asida thabak hapi gani haiduna miyoi amadagi senfam khara laurure masimak aihak ki khwaidigi chawba iralni amadi lamjingba group pu mingchat tahanbagi thawong ama haibudu oire asigum Tabak Taurubasi group Sigi Oina Aina Hanbani, Matung Tabadasu, Aina Taukiba, Aranba si Amukana Tawamadi, Group Sidaminari Bapum Maksu Tauge Kanbiganu. Isagi Iral Yazari Haina Miyam Kangna, Lamjingba Group, Maru Oina Human Resource Department Kimafum the Sengdokchari. Wafamasi Kanagisu Tawin Sin Yaudana, Isana Sengdokchabani, Sengdokchariba, Toizam Johnson Singh, Kiam Gai Koirom Laikai, son of Toizam Umbi Indira Devi. Private Sports Academy Guwahati na All Manipur Football Association gi makhada Khuman Lampakta lakliba December tang 3 tagi 18 fauba training cum trial selection pangthok jaragani 2020 session gi oina class 3 dagi 8 fauba gi manungda leiba singna fazana sanana bagi damak amadi lairik ningthina tamna bagi damak Private Sports Academy da lengsin biro Private Sports Academy Guwahati gi Manipur branch gi oina haiba sanaroi sing ase logjagani loinana chahi tara nipal dagi kulhumdoi fauba gi professional football player kuntra logjagani thagi salary lising manga dagi kuntra fauba pigani akupa moral gidama contact tobiu 7005235638 natraga akhagi email abumcha542@gmail.com
Break matungda makhataba pau pizari 15 Assam Rifles Manipuri Battalion Sinduna Imphal Iski Purum Khulengi Miyamda Electric Pisha Kon kya khusinabagi thorom ama pangthokre Assam Rifles na matam kya gi mamangdagi chathaduna lakliba Civic Action Program gi makhada lamdam amadi khunda minoriba khunja sing amadi Assam Rifles ki marakta leinaba mari hena chesin hanaba amadi chawkhat thorangi lamda mateng pangbo oina ngasi gi program ase pangthokpani Purum Khulengi khunja singna matam kya gi mamangdagi thabak sufam khangdana leirakpa adu ngasi yanthokliba sing asina semitlonda chauna kanaba piragani haina khul asigi chief SS David na fongdurakli 15 Assam Rifle Manipuri Battalion bo hanjin ai thagat pu phongdokjari CO amasung oi koigi si area gi puriba major hakosoi thagat pu ai phongdokjari aduna ngasi handakte khoji area se ima event sing je thabak phangdaba lakha ama leiban mayam ma leibana khoji adu handakti masi michin mayam sin moi thabak se phang hak na tadana masin moi sendan lambi na chingba family punchi ma sem ga dawre ha khoi adu matik harau bu che khoi phongdok chari media Delhi de laiba Kasturba Gandhi Hospital da postgraduate tamduna second year tamlibi mahairoi nupi ama mahaki hostel da kada masa matomta sijaram lei society note phangbangam le hairi thogdok ase ngarang ayuk thokibani laikhidrabi mahairoi adu Telangana dagini mahakna sijakhiba adugidamak kanagumba mioi amata maral piram kide society note aduda mahakna lauriba khongthang adugidamak mahaki imung manungna ngakpiu haina iramki laikhidrabagi imung manunggi mioi singna police ta fongdorakpagi matung inna laikhidrabi mahairoi asi mahaki mabok laikhidabadagi wakhal nungaitana lairakibani hairi thogdok asigi matangda Jama Masjid police station da case ama lokhatkre hairi hauji amuk sanabagi pau phangbigani India amadi Myanmar anigi marakta afaba maruk mapang oibagi mari thamnanabagi pandamda ngasi more da leiba nimphum doi suba Assam Rifles Battalion amadi Myanmar gi tamu da leiba Myanmar Army 266 LIR anigi marakta friendly volleyball match ama tamu da leiba Myanmar Army camta sanakre tamu gi Myanmar Army camta sanakiba match aduda more gi nimphum doi suba Assam Rifles ki commandant Sumit Sood Major Ankit Sharma Sarugyaki amadi Myanmar Army 266 LIR officer Commanding Officer Major Y Lin So yauna atai official singna thoromasida sarugyaki amadi match asigi nakal anigi oiba sanaru singda commandant anina kudol pot sing piduna pukning thogatki ngasi ayuk phone ki ba pause singda kari kari maru ba pau yaur bage habdu myam pungna ming taminasi Lamjingba Times Cabinet Mifam na December 19 dagi ningtham mifam pangthoknaba wari lore Radhesham Sangai Festival December ani fawa sangdokre Kokomi gi khongjang hena kansinaba miyamna section laiba mathau tare Sunil Karam Citizenship Amendment Bill da awang nongpok yawhandanaba opposition MP sing na taksinkhre Manipuri sing thabak subagi chang hengalakpana lamdam asigi senmilon fagadlakli Chief Minister Afaba khunai amagi damak mairoi sing na thabak tawgadabani Sangai Express Kokomi gi mifam Hongjang makhatana adumak changsinnaba warib laukre MP tarani thoina Citizenship Amendment Bill gi mayokta Prime Minister da che ikre Pogna Fam Manipur Sangai Festival numin ini sangdokre ningtham mifam December 19 dagi famlani miyam gi mifam na changsiliba khongjang asi makhatana changsinba haiba yauna punna ware manga laukre CA Bill gi khanabada Manipur gi department fangde Nesogi General Secretary di Imphal thadokre Center ki thawong asi miyam gi ayaba lawba nate khanaramle haibadu khakkini ningthauza lancha Handlooms and Handicrafts mall hangdokre School Faglan si mission gi makhada oza chanifan ga nimfuma thoigi transfer pikre Naharol gi thawdang State Cabinet na Assembly from December 19 da kaukre Nagaland na lamhenjilakbagi yangsinaba committee semkre Yong fisabi singna saba firol dagi school mahiroi singi uniform tunaba sarkar na khanari Chief Minister Home Minister na Territorial Council semgani haina na koina na thamlakhiba wafam gi mayokta lepnaba wareb lawkre Japan gi Prime Minister Shinzo Abe ifada lakadawri Huyan Lan Pao Puwari da ahan boy na maitei cheng keji amada lupa yang tho yaure henasu tangkhalakhigadawri Ising tenki laidun law ukhiba lopom kayadi law ningthina panduna loknaba yaure law sangam amaga lawkhaida maitei phau phawbot kunthraga mangarom thokpa thengnare December 19 dagi assembly kaunaba cabinet na wareb lawkre
miyamgi movement makha tana chathanaba wareb laukre sana leibak AR na nupi gi hakchang thong manung da khut thingjinduna check tawkre MHRC na DGP da gi marik chumba report kaukre Japan gi Prime Minister Imphal da lakadori Assembly session December 19 da kauna ba recommend tawkre mai gi tax hengadaba wareb laukre Ichel Express Manipur gi Assembly mifam kauduna Cape Naga issue gi matangda kubna khananaba cabinet mifam na wareb laukre Lamdam sida handloom amadi handicraft ki sector na lalol itik ki lamda achoba thodang lori Chief Minister Manipur da Territorial Council semba yaroi Sangai Festival boycott handokpagi matangda di wareb laukhidre Loislakpada maruiba pau amuka hana pijari Nesogi Thomi Singa Union Home Minister Amit Shah ga unakre Manipur gi stakeholder singa amuk hanna unaki gadauri Manipur State Power Distribution Company Limited Thoubal Division gi makhada nauna sabal weraba Wangjing Sub Division gi office sangakre Amadi Minister Karam Siamna Langthabal Kendra gi akoibada cycle thoduna miyamda paujel pikre mahiroi taragani thoida cycle yenthokre Hauzik ki oinadi Manipuri pau matang sida loijare mi eng tabi punamakpu arunblana amukha na khurumjari